लगाव खाउबगी वाहौदा पुलिस तगे एके राइफल मुलुबम योय पुलिस न फाजिलुरे चेनरीबा पुलिस पर्सनल थबक तगी सस्पेंड तौख्रे हौखिबा अक्टोबर 14 की नुमिदांग पुंग 9:30 रोम ताबा मतमदा पोरोमपाट पुलिस स्टेशन की मनुंग चनबा खुराई लमलोंग कैथेल उख्रुल लंबीदा लगाव खाउबसिंग थुगाइबा लाकपा इम्फाल ईस्ट पुलिस का लगाव खाउरंबा मियोइसिंगा निंगाई संगदानरकपदगे लगाव खाउबा मियोइसिंगना पुलिस तगी AK-47 राइफल मुनखिबगी थौदोक्ता चेनबा मियोय अमा ngarang numidang पोरोमपाट पुलिस ना फारबा मतुंगदा लोकल क्लब सिंगा अंडरटेकिंग अमा इनादुना कंडीशन खरद थादोखरे नाकल अमरोमदे AK-47 मुलहनखिबा पुलिस पर्सनल अदु थबक्तगी सस्पेंड तौखरे हाइरे थौदोक अदुगा मरी लेना पुलिस ना फाजिलुरबा मियोय अदुदे पुंगयामबम टारजान सही 15 अपोकपा लैखिद्रबा P गोविंद सिंह कौबे खुराई सजोर लैकाइदगी निहाइरे ngarang numidang wairam laikai gi miyoisingna police ka coordinate tawraba matungda wakhal taminabaga loinana undertaking ama tawduna condition khara da thadokibani haire thawdok aduga mari leinana suspend tawhraba police personnel aduge chapchaba maming matha de haidokpa leitre adubu thajaba yaba pawamagi matungina de suspend tawhraba police personnel adu high rank police officer amage escort oiramba yai haina thajanare unclaimed dead body ni haiduna phumjin khraba mahairoyama लौथोकलगा पोस्टमार्टम तौगदौरे पांगईदा लैबा सरस्वती इंस्टीट्यूट ऑफ पैरामेडिकल एंड मैनेजमेंट दा डिप्लोमा इन MLT फर्स्ट सेमेस्टर तमलिबा इम्फाल ईस्ट की खुराई अहोंगई लैकाइदगे महिरोई नुपा मचा अमा हौखिबा अक्टोबर 13 दगे इंस्टीट्यूट असिगी हॉस्टेल दगे थोखिबदगी थीबा खंगदना लैरकपदगे महिरोई असिगी इमुंग मनुंगी मियोइसिंग अमदे इंस्टीट्यूट असिगी अथॉरिटी की कांगबुगा हाइंगांग पुलिस स्टेशन दा मिसिंग रिपोर्ट अमा तौदुना लैरिंगई चेरक्ता थीबा खंगदना लैरखिबा महिरोय असिगी असि भागसांग अक्टोबर 14 दा नॉर्थ AOC गे टॉयलेट मयादगी फंगलबा मतुंगदा अनक्लेम डेड बॉडी नि हाइना चिंगमैरोंग चैराउक सिंगदा फुमजिनख्रे हाइरे महिरोय असिगी असि भागसांग अक्टोबर 14 दा हेक फंगबगा हाइंगांग पुलिसना पाउसे सिंगदा असि भागसांग असि फंगले हाइदुना मरी लेनबा इमुंगी मियोय सिंगदा क्लेम तौरंगनबा खंगनबदा कनामतना क्लेम तौरक्तबदगी पोस्टमार्टम तौरबा मतुंगदा अनक्लेम डेड बॉडी नि हाइदुना चिंगमैरोंग चैराउक सिंगी मफम अमदा लैरोल चनसिनख्रे हाइरे अदुबु लैरोल चनसिनख्रबा मतुंगदा असि भागसांग असे इमुंग मनुंगना हाइंगांग पुलिस की खुथांगदगी मसक खंगलकपदगे मरी लेनबा मैजिस्ट्रेट वाकतुना असि भागसांग असे अमुक लौथोक्तुना पोस्टमार्टम तौहनबियु हाइबदगे तौगदौरी हाइरे लैखिद्रबा महिरोय असिगी ममिंग ngangbam इलसेजित सिंह चही 10 अपोकपा ngangbam धनजित कौवे खुराई अहोंगई लैकाइदगेने महिरोय असिगी मिसिगी मतंगदा स्टर्न एजुकेशनल क्लब एंड सिटीजन क्लब खुराई अमदे लैखिद्रबगी इमुंगी मियोइसिंगा लोइनना ngasi nungthil pung ama taba matamda manipur press club ta pawgi mifam ama pangthokre pawgi mifam adu da laikhidraba महिरोय असिगी मचे रत्ना देवी ना फोंगदोखिबदे mahaki manau nupana tamleba पांगई दा लैबा इंस्टीट्यूट असिदगे अक्टोबर 12 गी अयुक्ता manau nupana फोन तौरक्तुना महाके अवाटपा बकेट तब हापेन थिनबिरंगनबा हाइरखे मसिगी मतुंगदा नुमित असिमकी नुंगथिलदा महाक यु ngaurga hostel la changlakle haina वार्डेन युमगे मियोइसिंगदा फोन तौरखे नुमित असिगी नुमिदांग पुंग 9:30 ताबदा इमुंगी मियोइसिंगना हॉस्टेल दगे लौबा चटपदा महिरोय असि हॉस्टेल दगे चेंथोखरे थीबा खंगद्रे हाइना खंगलखे मसिगी मतुंगदा इंस्टीट्यूट असिगी हॉस्टेल गे अथॉरिटी गा इमुंगी मियोइसिंगा अक्टोबर 13 दा हाइंगांग पुलिस स्टेशन दा मिसिंग रिपोर्ट अमा तौखे मसिगी मतुंगदा इंस्टीट्यूट असिगी अथॉरिटी ना मतौ करमना हॉस्टेल दगे महिरोय असि थोखिबनो हाइबगी मतंगदा इमुंग मनुंगी मियोइसिंगदा मरम अमता खंगलक्तना तुमिना लैसिनखे लोइना हॉस्टेल असिगे गेट लोन लोनना CCTV कैमरा अमदे वार्डन लैना महिरोय असि थोखिबा खंगौदा बाइबसि यामना सिंगननिंगाइने इंस्टीट्यूट असिना अक्टोबर 13 दगे ngasi फाउबा थौसादना तुमिना लैथोकलिबसि करिगिनो मिसी असी यामना सिंगननिंगाइ ओइ हाइना लैखिद्रबा महिरोय असिगी मचेना मखाताना फोंगदोखे सैरक असिदो अक्टोबर 14 गे नुमिदांग पुंग 7:15 रोम ताबा मतमदा हाइंगांग PS की माइकैदगी लैखिद्रबा महिरोय असिगे मचेगी फोनदा फोटो अमा थारखे फोटो दु लैखिद्रबा मनाउ नुपा दुरा हाइना हंगलखे फोटो अदु थीबा खंगदना लैरखिबा मनाउ नुपागी ओइरमखे हाइंगांग पुलिस की माइकैदगी फोंगदोरकपगी मतुंगिना दे लैखिद्रबा महिरोय असे थीबा खंगदना लैरकपगे मिसिंग रिपोर्ट अतै पुलिस स्टेशन दा थादुना पाउ पीदुना खंगनखे महिरोय असिगे असि भागसांग फंगलबा मतुंगदा क्लेम तौनबा पाउसे सिंगदा हापलबा मतुंगदगे कनामता तौरक्तबदगे अनक्लेम डेड बॉडी नि हाइदुना पुलिसना मरी लेनबा आइन गी ओइबा थबक लौखलबा मतुंगदा
Sairauk-singda lairol chankhibani haina Haingang Pulisna imung manungda phongdorokhi haide misi asigi matangda laikhidraba imung manunggi miyoising Stern Educational Club amadi Citizen Club Khuraigi maikaidage phongdoklibade misi asi yamna singnai angang asi sire khanglaba phawbada institute asigi authority na tumina laisiliba amade ngasi phawbada laikhidraba mahiroi asigi imungda laktuna karigumba amata haidribasi karigino lautunaraga angang asi hatkibra haibagi singnaba lai misi asigi asengba langla langjil khangnanabagi damakta ngasi Imphal West ke ADM da imung manungge maikaidagi application ama thakre application asigi matungina ADM ki maikaidagi phumjin khriba asi baksang asi mari leinaba police station ki miyoising forensic science amadi magistrate ki team ama yauraga lauthoknaba khangal lai loina na asi baksang asi Jenims ki mokta thamlaba matungda amuga na post mortem tawraga matau karamna sibano haibadu khangba pami hainasu club anigi miyoising amadi imung manunggi miyoising na phongdokhe Laingakna corruption free state ohengani haibase corruption free da tahongani haibaga chap manare Congress Manipur laingakna corruption free state ohengani haibase corruption free da tahongani haibaga chap manare haina Manipur Pradesh Congress Committee na sarkar asida maral sirakle ngasi Congress baban da pangthokiba pawgi mifam amada MPCC ki legal department ki chairman Syamacharan na phongdokibada MSPDCL amade MSPCL ga mari lainana senja thumja tawbagi wathok hauzik laklei MSPCL ge MD Sarat ki yumda red chathaki bage wathok leringai manungda MSPDCL ge MD Subhachandra ge su lupa crore khara chenari haiba wafam lakli basina takpade power department asida corruption gi makon oiduna leire haina takpane Manipur laingakna corruption free state ohengani haibase corruption free da tahongani haibaga chap manai corruption ga mari lainana thabak paikhatli haibagi khudam leirabade puthorao corruption thingnaba amata ngairaba upai de transparency amadi accountability lehenbani hainasu phongdokhe inquiry satharingai manungda MD na thabak puduna leirakle Syamacharan chenja thumja ga mari lainana lok ayuktana lokhalakpa case amada senariba MSPCL ge MD thamapan hena inquiry satharabasu hauzik phawba thabak puduna leiri haina MPCC gi legal department ki chairman Sanaujam Syamacharan na phongdokre lo na yadaba mawongda Aadhaar card saramba Mercy Travel Agency matam kaktana thong thingjin khre Lilong Bazar da leiba Mercy Travel Agency na lo na yadaba mawongda Bangladesh macha amabu illegal oina Aadhaar card sarambagi damak matam kaktana MMWO amadi Lilong Bazar Development Club na thong thingjin khre imungda nongmai kapsila khre ngarang Diwali gi harau nungaiba phongdoktuna bombula thabada natana mafam kayada nongmai kapthokna basu yaure haire ngarang numidang pung 8 ka minute 30 rom taba matamda masak khangdaba singna Singjamai police station gi manung chana leiba maibam laikai bokul makhongda leiba sanglakpam chawbi gi yumda nongmai maru ama kapsilakre haide pawasina hai nongmai maru adu chawbi gi yumthaktagi phawjilaktuna angang ani phamungda sumduna leiringaida phamungda tarkhibani haide adumoina mak asoka pande yaukhiba mata leite haide sendoi chaba chabi singna ima kaithel masak thihal lei masing yamlaba sendoi chaba chabi singna nongmage lukmai panjariba ima kaithel singge ima singbo nongmage yosilakle pausi asina akhanana thigalubada lukmai panduna nongmage hingnabagi lanphamda kaithel ahum amade akoibada potchai yonjariba singi maphamda selun bi tawduna sendoi chawna lobana lukmai mutpada natana potpham phawba sendoi chaba chabi singi makhuta takhiba sing yam silakle amaromda ima kaithel sing asida lukmai panbage namada fijet laiteng phajaba setuna akhubo politics tawba miyoi khara amana kaithel asigi mamaida hamuk taisille niyom kaina ima kaithel sing asida selun bi tawduna sendoi chawna chaduna ima singge singlidagi I chupliba singbo laingak asina yengsilaudrabade ima kaithel asigi phajaba mangkhiba yana leire Minister Susindro amadi ningthau leisemba sana jawbani na saruk yaduna Bangladesh ta ningol amadi piba punna chamri ga yangkhai chakau gadore Patriotic Writers Forum PAWF Manipur na Manipur Cultural Complex Bangladesh amadi Manipuri Youth Forum Bangladesh ko khusam naraga hayeng hiyangai gi nini panba ningol chakau ba numit asida Bangladesh ki ningol chane piba chani ga yangkhai punna miyoi chamri ga yangkhai Manipuri Cultural Complex ta chakau duna Manipur gi iyongda saba polam sing khudol tamlagani haire hata kangjaibungda nga mela pangthokre imoinu ira thauramdasu nga mela pangthokna bohonaraga ne haikham dingo
ngari sembada mathau taba phabonga matik chana puthokuna mapaldagi pusilaktana bahonaraga nei CM na ningol chakaubugi yaifa paujel pirak le mapan gi potta mipal tangdana iramdam gi pothoksing na mahut sillase biren Manipur gi puwari ga sagon aduna laklaba chahi amagi manungda amuktang thokpa ningol chakaubana lakpada Manipur gi Chief Minister Nongthongbam Biren namiyamda maruwaina ningol oibisingda yaifa paujel pirak le Sel changdana araiba mawongda hakchang phana thamnaba honabada yoga sanaba natana atai leite subas Sel changdana araiba mawongda aikhoi miyoibagi hakchang phana thamnaba honabada yoga sanaba natana atai ama leite haina Thoubal District ki Deputy Commissioner Ahanthem Subas na phongdokhre NEET exam da mai paglakpada punging thogotkre Wangpokpi Pangaltabi khunge ahanbo oina NEET na loba medical tamnaba exam da mai paglaglaba Ningthojam Nirmala bu pungning thogat po ina khulasigi ward number 4 gi member oiriba Thingnam Ravina na ngamjaba sel gi bateng togduna wari kaya saduna tungdasu hena honanaba pungning thogat khre N Nirmala N thoiba ma de N Bimol Sakhi ani ge thengna phangjabe naitom yaugjabi macha ne apokpana usuduna apokpina sunomduna masa asidabu mi oirabadi haiduna class 10 loibaga Harvard School da tamhankhe Masi loibaga Messi da coaching yawanduna yumgi awaba machet ama phauba uhandana honorakpagi mahina ngasi Nirmala mai paglakpane khungi naha kayasu ichangi matau tamduna hena aphaba oirasanu loinana ichalgi tungi lakadaba lambidasu hena honaduna lamdam asigi mai puraktuna awaba taraba kayagi seba tauba ngamba oirasanu hainasu Ravina na haike committee muthatle tha asigi chaisat taraga tarukke nungthil pungani taba matamda Demand Committee of the Construction of Ethnic Heritage Park Kaibul Lamjauge Executive Body gi oiba club sing Maira paibi ima sing miyamna kumna munna khanaraba matungda chahi asigi June ge 19 dagi hogduna Sangai Ethnic Heritage Park sabaga mari leinana semkiba Demand Committee on Construction of Ethnic Heritage Park Kaibul Lamjau ngasi dagi muthatlei letterhead amadi masiga mari leinaba khudingmak chanararoi Karigumba makata ba problem thorokbada committee ga mari amata lainararoi haina lup asigi president Ningthojam Sanatomba thadorokpa cherola mana phongdorokle lamdam asigi paumi singda khudol tambai award ane handak sahidagi lanthokpa haugadore Jiri News Network JNN na lamdam asigi paumi singbu pungning thogatpo oina paumi singda khudol tamba award ane handak sahidagi lanthokpa hauragani haina JNN ge editor in chief Seram Herojit na phongdorokle Hiram asigi matangda JNN ge editor-in-chief Seram Herojit na hai award asi lakliba November kunda pangthokadoriba JNN ge taragani pansuba mapog kumon thoramda lanthokadaba ne award asi JNN ge chief advisor su oidiba BJP Manipur Pradesh ki General Secretary K Sarad Kumar na mahaki laikhidraba mapabung Ketrebam Sanatombagi mingdakat kadaba ne award asida sel oina lupa lising Tara citation nama momento amade sal yauri haide award asi sahi ani leiraga pigane award asi Jiribam district gi khwaidagi phaba paumi ama loinana Jiribam district nataba topa district gi paumi amada award asi lanthokane award ani asigi damak paumi manga nominate tawbada All Manipur Working Journalists Union AMJU Editors Guild Manipur EGM Manipur Hills Journalists Union amade All Jiribam Working Journalists Union da Cherol thaduna khangangi basu laikhre haide amaromda paumi singi maraktagi award committee amasu semle committee asina award phangadaba paumi sing adu khangane committee gi waremna aroibu oigani hainasu mahakna makhata na phongdokhe aroibada tabiriba pumnamakpu thagachare